Lingjel ahing athengbaduda magazine da yawriba photo du yengduna ngahak amuk ningsingi magi mamangda ukiba singdu adubu mami sami tawkre loina ningsingbasu ngamkidre tanjaduda Lingjel gi phone da Neeraj ki call amuk laami Lingjel hello haina hek paikhetpaga hello nungsibi tumabo tumure mikap tholaine dadi jak ising charabo aisu sak tokpada ngari hek tokpagani nangonda call torise ado video call torke haujikti tawrano yam thenge aseba amuktang torke yam kuiroeba aina leiriba mafamse sum yenghangi tawbuneba hoi yam kuidabida ko hairaga phone thamnaraga video call oina tawnarami Lingjelna Neeraj na leiriba mafamdu hana udabu oibagi kadaidano leiridobo sum hangchit langba tholakpani mapanda asuk yam thenga kansida sidadi thengdrida mi mayam amusu leisi yengune kopal mayam amusu leitu asi hairaga mahaki akoibudu yenghalami nungaijaram gani komidi khangde aikoina karam kandaga phangde jano nangsu angang nupi ama hek koisilubagi narebak thiba do tare nahan aribi ama khangnaramagadi sitho amoidaba asum haina mahaksu phagi oi kadi oi hairami hoine ai so ngang masa amata hek khudi thirure ningam haudrasu haujiksu matam yam leiriye adaidi kai jakha aigi lisai do makhoi anidi asun asung ngangna duna leirabani mapukningda marau thamnadana ngangningba adum ngangnei oinei saubusu kuina satnadi loirakpada adum nokminei makhoi anina adumna wari sanaringaida thoithoibudu tumna mama haina mamangde soiron lonbadongna korokpatabadagi Lingjelsu thoithoiba se hairaga phajana amuk sumbiramlaga Neeraj tasu thamlagi hairaga phone du amuk thamnakhre nongma isai concert leba nimittuda makhoi loinamak kena duna laklami thoinu Lingjel Purni lemba amadi Lingjel gi mama tharikka makhoi manga punna yengba laami mafam desu lawbaga khongbaga langnaba mayamduga pumnin nili lembadi lakminarabasu magi mamanaba singduga dum pullaga leikre singer ama ni isai sakpa loikibaga Lingjel gi phone du Neeraj ki kolla ami mayamdi isai yengbada karimata changde adubu Lingjel di phone du paikhatlaga hello tabra Lingjel makhwal mayamna ninman kiduna amana ngangba amana tanaramdi anidu tanadabadagi phone du kakthaknare aduga Neeraj tu amukasu call tawsilei handakti Lingjel khara thoklaga phone du paikhatlami hek paikhatpaga Neeraj su isogangsilei kadaidino adem langidubo o ai isai taba chaliye kadaida kana saliba nangdi aingondaga karim dairamdana ekhoi imaga ekhoi lembaga imanabi singa satpane dan Neeraj ti kedoramino ai lairi isai taba satpada ekhoi ga se kawbane bako aspakti ko yamna matang sade ko ngasi nong matang hairamdabagi bo nang so ingonda hairamdana mayam satpa yawribadudi ise ai gren halagane tawrage ba thamage ai na tawena nangsulaman khumira ba adugi nate ba aiso sum haibane mi hoi phare phajana enjoy tawro yare ai karim ta haidre kaino matang sadana kochi palaisina kochi nateda ai ri sum nangna hairamdana satpadugi ai su nungai tabagi sum haibane hoi ba adu ai lale haisidi aina soibane yare dana dudi ai karim haide mi yare se isai do phajana taro good night horen halaga call tawrage ko saurunu ko hoise yare se ai tumage good night haima kakramale masi nupase ai dibako makhoi anigi wari sanabagi mawongdu nahan makhaiga manadre amana amabu warau nabugum makhoigi wangangda mamitari adubu Lingjel sumatang sade khanduna phone du amuk hallaga su tawkidre sauraga sumatang sade themge na khalaga su konna themlage khanna tawkidre asumna Lingjel makhoigi phampham lomda amuk halai stage lomda yenglubada stage mayai duda isai saktuna leramliba leplamliba singer magi khonjel Lingjel tu kyausungi mamit kuptaba makai maya kaduna yengi mamit tudi isai sakliba nupa duda yengduna nakanda phamliba Purnida pop tharaga tu asinupase nahan magazine da yaukibadu natro Purnidi kaisu khanjilude adubu
Lingjel na hairakpaduda haipet ningsinglaga, "Au, male." Lingjel masadu langtaknaba amaga loinana, Mamingdo kari haina lauthokige. Siteljit haibra kaino mahaikiye." Lingjel na yamna khangning na hangbaduda thoinuna, "Kaidaurage bema nangna mo?" Lingjel gi mama thariksu cinema drama isai nongmai da thawai yamna yaujabini. Masu Siteljit ki isai do nungai na ta duna leiringai da makhoi ohumna langlakpaduda, "Amta tumina leiuba noibo? Nungsidro asigi isai ase." Hairaga tan amuk laurami. Lingjel di amata changde machinda Siteljit haina solami. Sorasaning tana amutang hondoklaga magi bag-tagi phone du lauthoga video matik ama laurami. Isai su yamna saklamdana isai ani sak amaga adum changkhre. Magi isai loibada mayam du kubak prok launa khunarami. Lingjel di lepaga bu khurure huisel su khonglure. Adum khuduna Siteljit na sangkhiba lambiromda adum yengduna lerami. Magi mataududa mamanabi ani dusu ingak-ngaknaduna yenglami. Purnina, "Yare nangsu khara khuradi phamtharo." Tharik makhoida onsilaga, "Haujiki nupa masado makholu yam phajain he. Anobara." Phauni ma." Lingjel di adum yengduna lerami. Isai loiraga thuklakpada nupa kharaga handshake tongnaraga wari sanabasu urami. Lingjel nupa ama ubada, "Asida maga kaunari sidi nahan aikoida isai gi ticket piba lakpudune." Tanjaduda Thariki phone da Ronigi call sulaami. Hello, Ima. Ima hoi kayam walige? Halani, kaidorage? Karimda nate da Ima. Thoithoibado masa khara sagatpa. Aduga tamusung asidi hidak ngauraga hale. Wari sanaba yadre. Onthokpanida. Hoi, Ima hoi lage. Masado kayam kana sagatlino. Hidak kari leiribro. Hidak pudi leiri Ima. Aisu itomda tawpham khangdre. Magi ningaisida. Ho, leramo. Ima hoi halage. Hai, ibema. Chatlasi. Lembada phone taw. Chatlasi hayo. Thoithoibado masangamdrena haujiktina namana phone tawre. Makhoisu isai mayai chalakpada adum thoklami. Makhoina gari khampham lomda lakpada Siteljitsu mamanaba kharaga thengnabagi wari watai saba urami. Lingjel adu amuk yengduna lerami. Lembada ticket pirakpa Rosan dusu adwaida lerami. Lemba ubada Rosan su, lemba. Darusan. Hairaga kaunaraga makhut suknarami. Kana lake. Siteljit mahaki garida adum kakhatkre. Lingjel di mangonda adum yengduna le. Aikoi maga aikoi ise singalae. Ima, Darusan. Ngasigi isai silise Darusan hoina organize tawrine. Haima. Ima di khangludredana. Aikoi lembada ticket pira eduro. Nungain he ngasigi isai se nungaibo. Ima hoidi isai nungmai gase pamjakre. Aduna ahal orasu hekta yengningi. Ado ngasigi di ima hoisu halamagi he. Karigino Ima. Isai di haubude sungai di. Singar aphaw mayam amasu leiri. Somda thabak ama leraba Darusan. Nongma thengrase. Darusan. Aisu Darusan ga tananingba wakrale. Ngasigi di matang sadre. Hoine hekta tanasine. Adudi salukige Darusan. Hoi. Pare. Nongma pulesi. Somdana Siteljit masadu waba hinmanbagi phamungda longna tumlaga lerami. Phamung nakanda leiriba table duda yu thakkibagi glass amasu lerami. Yu kitang yauba likli amasu lei. Siteljit ki mama Rasini sanglakpada masanapana adumna tumduna lerambaduda onthokpanida. Haina khanduna phibam phajana semjanbiramaga tumhallami. Asumna tawrambadi nati Rasigi thamoida masanapana honglakliba mataudu ubada yamna penjadaba amadi phawri. Nungsu yamna nungairamde adubu haidokpadi ngamlamde. Masanupagi kadudagi thoglaaga makhoigi kada changlakpada Siteljit ki mapa Krishnana masanupagi da makhanbada wajaduna. Tumhoraba mabo? Tumhore. Pare. Aigi isanupase asumna tawrambadi nateko. Asum haina maithongda nungsuk nungjanana masanupana honglakliba matau aduda penjadabadu Krishnada tamje. Yare, tosi mama. Matang matam nani khandoksi. Matam kitang ngaisi. Soidana wakal tarkigani. Yamna hajilubusu yade. Magi wakal se
ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤꯗꯪ ꯈꯟꯕꯗ ꯋꯥꯔꯦ ꯃꯅꯥꯎꯅꯨꯄꯥ ꯖꯣꯟꯁꯟꯗꯁꯨ ꯐꯅꯌꯥꯝꯅꯗꯤ ꯊꯦꯝꯍꯜꯂꯕꯅꯤ ꯍꯣꯏ ꯍꯣꯏꯗꯃꯛ ꯍꯥꯏ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯄ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯣꯏ ꯕꯕꯥ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯟꯅꯔꯁꯤꯔꯥꯅ ꯑꯁ ꯃꯗꯨ ꯌꯥꯔꯣꯏꯗ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤꯒꯤ ꯋꯥꯔꯤꯒꯗꯣ ꯌꯥꯝ ꯂꯥꯞꯅ ꯊꯝꯈꯣ ꯃꯗꯨꯅ ꯍꯦꯟꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ ꯇꯞꯅ ꯇꯞꯅ ꯊꯦꯝꯗꯅ ꯌꯦꯡꯈꯤꯁꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯄꯥꯝꯂꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯈꯤꯔꯣꯏꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕꯗ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯇꯜꯖꯤꯠ ꯃꯤꯀꯞ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯑꯝꯃꯤ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯈꯤ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯁꯦ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯁꯤꯇꯜꯖꯤꯠ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯦꯁꯦꯖꯇꯨꯗ ꯌꯦꯡꯉꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯗꯨꯝ ꯃꯦꯁꯦꯖꯇꯨ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯃꯇꯝꯗ ꯂꯩꯀꯣꯜ ꯑꯃꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯤꯇꯜꯖꯤꯠꯀ ꯁꯄꯅꯥꯒ ꯎꯅꯔꯝꯃꯤ ꯁꯄꯅꯥꯅ ꯃꯌꯨꯝ ꯑꯃ ꯁꯤꯇꯜꯖꯤꯠꯇ ꯁꯤꯟꯅꯔꯝꯃꯤ ꯁꯦ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡꯁꯦ ꯉꯁꯤꯗꯤ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯊꯝꯃꯣ ꯑꯁꯨꯝ ꯍꯥꯏꯅ ꯁꯤꯇꯜꯖꯤꯠꯅ ꯁꯄꯅꯥꯗ ꯄꯤꯈꯤꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯃꯤ ꯁꯄꯅꯥ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯗꯨꯁꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ ꯁꯤꯇꯜꯖꯤꯠꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯇꯁꯦꯡꯅꯃꯛ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯟꯖꯤꯜꯂꯨꯕꯗ ꯃꯃꯤꯠꯇꯁꯨ ꯄꯤꯔꯥꯡꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤꯔꯥ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯁꯦ ꯃꯥꯅꯤ ꯃꯁꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯅ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯍꯦꯛ ꯍꯦꯛ ꯑꯄꯟꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯝꯕ ꯉꯝꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯃ ꯈꯥꯈꯤꯕꯒꯨꯝ ꯑꯃꯅ ꯑꯃꯗ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯅꯔꯝꯗꯦ ꯁꯤꯇꯜꯖꯤꯠ ꯌꯥꯝ ꯇꯞꯅ ꯅꯪꯅ ꯐꯅꯤ ꯈꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯑꯩꯅ ꯅꯣꯡꯃꯇ ꯅꯉꯣꯟꯗ ꯌꯦꯠꯀꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯇꯝꯈꯤꯕ ꯈꯨꯗꯣꯜꯁꯤꯃꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯒꯗꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅꯗꯤ ꯑꯩꯒꯤ ꯏꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯏꯁꯥꯅ ꯑꯗꯨꯃꯛ ꯌꯥꯖꯔꯤ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨꯗ ꯁꯨꯝ ꯅꯩꯅꯔꯒ ꯂꯩꯔꯒ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯥ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛ ꯇꯤꯟꯅꯈꯤꯗ꯭ꯔꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯀꯠꯁꯦ ꯂꯤꯐꯝ ꯂꯩꯇꯕꯒꯤ ꯋꯥꯀꯠꯆꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯀꯩꯁꯨ ꯇꯥꯁꯜꯂꯨꯅꯨ ꯀꯩꯁꯨ ꯎꯁꯜꯂꯨꯅꯨ ꯑꯉꯥꯎꯕꯒꯤ ꯁꯣꯏꯔꯣꯜꯅꯤ ꯈꯟꯗꯣꯛꯑꯣ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯅ ꯇꯧꯖꯕꯅ ꯅꯪꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯩꯅ ꯇꯧꯖꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯁꯤꯇꯜꯖꯤꯠꯀꯤ ꯄꯨꯟꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯂꯥꯟꯈꯤꯗꯕꯅꯤ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯏꯔꯥꯜꯁꯤꯡꯗꯣ ꯏꯀꯣꯛꯊꯛꯇ ꯂꯣꯏꯅꯃꯛ ꯍꯥꯞꯄꯤꯔꯝꯃꯣ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯕ ꯑꯁꯤꯃꯨꯛ ꯄꯦꯟꯖꯕ ꯂꯩꯇ꯭ꯔꯦ ꯁꯤꯇꯜꯖꯤꯠ ꯁꯄꯅꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯩꯅ ꯑꯣꯝꯗꯨꯅ ꯆꯥꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯁꯄꯅꯥ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯕꯤꯔꯥꯡꯗꯨꯁꯨ ꯇꯩꯊꯣꯛꯂꯒ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯪꯁꯨ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯕ ꯑꯣꯏꯖꯔꯣ ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯁꯤꯇꯜꯖꯤꯠꯇꯨ ꯁꯄꯅꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯉꯥꯡꯂꯝꯗꯦ ꯁꯄꯅꯥꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯦꯟꯗꯕ ꯏꯀꯥꯏꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯈꯤꯕꯒꯨꯝ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯊꯔꯤꯛꯀ ꯂꯤꯡꯖꯦꯜꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯔꯣꯅꯤꯁꯨ ꯆꯪꯂꯛꯄꯗꯨꯗ ꯈꯔ ꯍꯟꯊꯔꯕ꯭ꯔꯥ ꯏꯕꯦꯝꯃ ꯑꯧ ꯍꯤꯗꯥꯛ ꯄꯤꯊꯛꯈꯤꯕꯗꯨꯗꯒꯤ ꯈꯤꯇꯪꯗꯤ ꯍꯟꯊꯕꯒꯨꯝ ꯇꯧꯋꯦ ꯏꯃꯥ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯀꯦ ꯇꯧꯔꯝꯃꯤ ꯌꯥꯔꯦ ꯌꯥꯎꯔꯅꯨ ꯆꯠꯂꯣ ꯑꯩꯈꯣꯏ ꯇꯧꯔꯒꯦ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯑꯆꯧꯕꯗꯤ ꯀꯩꯗꯧꯍꯧꯔꯤꯒꯦ ꯃꯥꯕꯣ ꯑꯩꯅ ꯀꯧꯍꯧꯏ ꯍꯥꯏꯌꯨ ꯆꯠꯂꯣ
Hoi ima. Asumna hairaga Roni makogi karomda sangkhraga. Tamo, imana kahobani. Airo. Kari imuk haye haisano. Nang imada kari imu hairino. Hairaga yamna tanna hagulaklaga kisan lomda sanglami. Kari lerege ma. Hai, kari lerege nate. Famusida. Imaga wari sasila. Kari wari no ba ige sado isibo. Nasado patlabanina pumnam namene ha. Kadayadagi pumnam no da ima ikhoy ma sisuba. Thabak chatluraga na halakpa khudingi thakchin jasilaga nasa masangam da bafawba khangdre natra. Ngarang ayukti kaisu tawdabane mi. Karim tawruge. Haujikan ngang singse yamna naribani. Ay nga saw narakpagi. Imaw nupi asigisu karisu khandaba. Ima kharang ngango. Yamdi hinmalabane ikhoy tamasokse. Angang nang thajlaura ha. Hai. Angang dadi karige. Hai, ay di haibidi haisini. Nang hindi kari hinmalabani ko. Libar gado bara patsaramani nang. Imung sige kari awat apa layri haidana sega maiga tanaraga laygidaba nang na. Imagi bungo nang siya wakal di yam na yawmande ko nang. Atay ginate, imaw sinaba nungayram gadra haibani nang natoribudo bo. Migi imung manung nang khangagadi kari hainakigadagiba nang bo. Hoy ba, ay su khangye ba ima. Yada tawrini. Yada tawba ngagtani. Nate, kana lawdana nang na asuk yam na pam na thakuriba yuno haibanida. Napabungso ni samarik amata phawba thengbi kiba nate. Nang na adum haina tawruga nanaw nupa asisu yawraagadi karam haina tawdurige ba nang bo. Mi na su kari no yam na haireba ay mai si thampam leitreba ibo. Tharik mabukning khara nungsiba phawraktuna peri tawraga masano pada wakal tana bahairami. Nimidang ahing tumlamdayda lingjel phone metuna lerami. Instagram amuk, Facebook amuk, Siteljit ki profile check tawrami aduga Instagram dana follow tawsili. Facebook dana friend request thajinki. Phone ngahak metlaga nirasta call tawrami. Ring ngahak chatlaga kakthalakpagi busy hairai. Phone paiketpa pharak taramani khanduna amuk hana tawkidre. YouTube ta Siteljit na sakkiba isai gumba khara taraga lerami. Isai taba horakpaga niras ki call ami. Hello, aina phone tawbaga kaine. Adugi nate he. Kaino ma haibiyura? Kaino, hairauni. Ay date 10 da tholani. Date 10 haidi next month ke. Hoy, next month ki. Aya, adudi kuidre. Kuidre. Aina phone kaido. Ticket kakpagi transaction khara tawriba adugi ni. Adu nangi kaidiraw ba? Nang bu aina haiba leiba ngamgadro. Khari wata no adudi. Hairo kaidiraw ge. Noi adwai de leiba Nires koba bhamonupa. Masaka sodum khara phasaba. Lingjel kobi nupi amaga su khara nungsinabado. Adudi lui he. Phangdaw mande. Masak khara phasaba adudi thiba phangdaw mande. Yamna phasaba ma budi leiba. Adu oina tawrusira. Lingjel kobi amaga su khangna gum tawbani. Amta yengningkhreda kayam phasaba zatno. Horen photo thabirage. Sairomi wati tawrano ba. Kaidirauge nang napamba. Ay karim ta pamdi haiba. Niras to tikta kaidana puro yare. Niras amana penjare ay. Pare. Nangi niras to purage. Aduga free gift amasu kaino mahapage. Nang kadiromino. Isay taramba. As nupa ama lerebo. Ay niyam tina ngauzaba. Ay gikaras. Isay sakpaneba. Kanano ise? English kiro? Hindi kiro? Natraga nogi Korean giro. Yam leidene. Zungkok paikuk kaina. Opa kaina ha. As nate amta Manipuri gi. Manipuri gi kana. Sadananda Ranbir Thona Swami Kumar. As amta nate me. Ano baneba. Mina karas ni haraka. Ano ba di kana? Ije Maisnam Arvin Soibang. Amat ta nate se. Ho Siteljit kawe. Isay yam nadi saktribane. Adoresu yam ngawe. Ngao badigi muk hinjin kini ko. Henjaloida. Noi nupa na bala soma ngao budong na ngao bani. Hoy ne. Adu boira ka di fay ne. Adu da idi bala so ngao di soma sapam di kamdong siya ba? Nang nangaujadabay ni kayo dute. Sina ina to nga nangaujaba. Oh, fare. Thungna boy zero. Nang na dumay na hairagadi thungna zarani.
Nangisu crush kayamna leidayne. Thungnazarani nangsu. ꯑꯣ ꯑꯩꯒꯤꯗꯤ ꯃꯆꯥꯒ ꯊꯨꯡꯅꯔꯁꯨ ꯌꯥꯔꯅꯤ ꯈꯨꯄꯥꯛ ꯆꯔꯥꯅꯤ ꯑꯗꯩꯗꯤ ꯐꯨ ꯀꯥꯏꯅꯒ ꯍꯥꯏꯔꯗꯤꯕ ꯐꯖꯅ ꯐꯨꯅꯤ ꯅꯪ ꯆꯤꯟ ꯈꯨꯝꯕ ꯌꯥꯝ ꯍꯩꯕ꯭ꯔꯕ ꯅꯪ Nangna phunaba poklakpadu ngairene. ꯐꯥꯒꯤ ꯇꯧꯕꯅꯦꯍꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯅꯪꯁꯨ ꯇꯨꯝꯗꯧꯕ ꯑꯣꯏꯔꯒꯗꯤ ꯇꯨꯝꯊꯣꯛꯑꯣ ꯊꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ Hoi, aisu tumadabane. Good night. Take care. Hairaga phone thamnaraga lingjel mahaki phone do yenglubada Facebook ki notification ama lerami. Sitel jitna magi friend request accept torokpagi. Lingjel ngaitang harau bu phawi. Sitel jit ki account to khara check tawraga tumninglak paduda lingjel adum tumthakre. Mamangda muk mairaba isai ngangduna lerami. Silaima mairaba gi isai taraga mangonda yenglaka pangnokta noi. Phajadraba. Yam phajaye. Nangsu ama saklo. Kari sakchike. Oh, ama leide. Aina yamna pamba ma. Saklake ko. Hairaga mahaksu amuk saklami. Wawa. Khuaise. Phajabra. Phajai. Aisu amaga saklake. Asumna makoi ani isai sakna duna leiringai nupa ani ahum laga makoi ani gi mamit punsin kirami makong makutsu punsin kirami makoi ani na lauthoknaba yamna wana hotnarami makong makut loina punkibagi lengba ngamlamde lingjel taibangda mangak nabugum masadu humangna pumchot chotli masadu lengba ngamlamde kona thangda phuk launa hogolai sor thabet thabet holami mang oirambaduda sor sangna hondoi mathanda sosumna khalli mane sitel jitne hojik aina mangdu uramido karigino hanjin mangsida ma asam orisibo